Manipur amasung Myanmar ga lona balamgi asengba ngamkhai khangdringaida Bharat leingangna kilometer chamagi mathakta border fencing khana ba thabak paikhatpa haukhre pawasi kangleipaki maira pawsedagi lokhatchabane matam sangna Bharat leingangna Myanmar amasung Manipur ani ga lona ba ngamkhai gi asengba saruk khangna ba hona dawaga loinana border fencing khadana lerakhiba matung kilometer kuntra fencing tawre haina phongdokraba matung makhatana kilometer chamagi mathakta fencing tawna ba thabak paikhatpa haure haire hiram asiga mari lainana Marfuga Mari Suba Border Construction Company BRTF GREF Official Commanding AEE Paratek Sasana Mari Lainaba District Administration amasung Security Force da iba cherol piduna khangan khre Headquarter 10 Sector Assam Rifles SP Kamjong amasung DC Kamjong da thaba cherol amagi matungin na Indo-Myanmar border gi Manipur ga tainaba Saruki DRP semnaba Mari Lainaba Authority da khangan khre Masigi manungsan na Manipur gi Kamjong district ka tainaba World Border Pillar number 6 dagi Border Pillar number samaga tara fawbagi kilometer kunga dasmi kun mga district asima ka tainaba Border Pillar number samaga tara dagi Border Pillar number samaga tara mga fawbagi kilometer kun taruk dasmik tara amasung Border Pillar number samaga tara taruk dagi Border Pillar number samaga kun mari fawbagi kilometer kuntra dasmik kuntra loina na Ukhrul district ka tainaba Border Pillar number samaga kun mari dagi Border Pillar samaga kun mga fawbagi kilometer kulhumdoi dasmik kun amasung Border Pillar number samaga kun mga dagi samaga kuntra fawbagi kilometer kuntra ga mathoi dasmik yangkai gi saruk singgi Detailed Project Report DPR semlaga ni haire hairi ba thabak sing asigi damak drone survey amasung data collection gi team su haukiba October 19 dagi hauduna All Border Pillar number 6 dagi Border Pillar number samaga tara fawbagi sarukta chatuna yengsinba haukhre haide maramaduna thuba matamda thabak asi loisinaba border area da chaliba survey team asida security yauna mathau taba mateng pangbiyu haina cherol asina palle panba yabadi Indo-Myanmar border da free movement regime FMR chanahan khidraba matung border fencing mapung phana tauna pandam thamli haina center na phongdokhiba laikhre Adumoy namak naga amasung kuki gi lup kaya na border fencing khabagi thabak chatharakpa asi yaningdaba phongdokpa su laikhrabane RIMS ki CAO Sairem Sarat ki mathakta akanba midyeng changlaga ne UPPK pawasi kangla pau sedagi lokhatchabane lona thingkraba lalawlob United People's Party of Kanglaipak UPPK gi Assistant Publicity Secretary nongdamba maitai na press ta thadorok pachero lamada Masa-masagi aswayba amadi aranba tawkhibasing sengdoknaba amadi chumthoknaba kayarak haikhrabasu manakan ba wasep tharabasu huima maina chumthokpa yadabagum lairibasingi mathakta UPPK na akanba midyeng changbaga loinana masa-masagi maralsing laibak miyamda phongdokpaga loinana laibak miyamda makhoising adugi mathakta wayel chathanaba lupna sinaraga ne loinana maral lairaba miyoising adu kangkhatuna thamnaba honaribasing nasu khongpham handohonaba Lupki Maikidagi Aroiba Tanja Pirakle UPPK gi Assistant Publicity Secretary na thadorokpa Sirolaman Hai Lamda Masigi Khwaidagi Chauba na laying sangama oiriba RIMS Hospital na UPPK na midyeng thambaga loinan na aranba tawriba miyoisingda masa-masagi aswayba aranba sing khudombi na thinduna sumthoknaba amadi semdoknaba kayara khangankhrabasu Chief Account Officer CAO Sairem Sarat na ngasi phawba masagi aswayba aranba sing semdokpa amadi Chumthokpa ngamdana lairiba simang lup amadi lamdam asigi miyamda singnabani amadi maral langsinjabani haina lauroidabagi maram laite Chief Account Officer Sairem Sarat na miyoi kharaga lautuna duna RIMS Hospital da sathariba thabak thauramsingi manungda lamdam asigi lairik laisu haidaba thabak fangjadriba naha kayabo RIMS ta thabak hapkani haiduna senkhai khomgatpa thikagi thabak singda yauksinba amadi bil thadokpa matamda masagi waina chada kun mga dagi kuntra fawba sel lauba mari mata sing punsin duna gieng khutpu ama semgatuna RIMS ki sakhwat thaurangi thadorokpa senfam sing lutawna bahona basing asigi mathakta RIMS ta attendant male cook mass attendant driver nurse amadi lab technician na chingba posting happy gani haiduna hana hospital asida thabak tawrambi lalambung makhongdagi maibam ningol loitongbam ongbe somi mapuroibe L Johnson na Hairok Part 3 Tongbram Laikai dagi nupi amagi khuthangda miyoi kun mathoi dagi lupa lak yangkhai ga nithoiga lising nifu khongwal lamba asida mapungoi na chena bagi achauba khudam sing fanglei maibam ningol momi debi amade aran balambi adu da senari basing
masagi maral chumthoknaba amadi sengdongnaba lupki maikaidagi khangankhrabasu mana kanduna leirabadi makoibusu leibang miyamda lupna khusinanaba phirep lauraga nei maram aduna chayol amagi manungda masagi maral sing chumthoknaba amadi semdongnaba aroiba matam piri makoising asida natana rims ki thabak hapigani haiduna miyamdagi sel khonggatpa miyoi kharagi ming amadi leifam lupta leire rims ki PS ODB Victoria su mahaki waina geng khutpu ama semgana bahonari badusu lupna khangle khudakta khongpham handongna bahona biyo aduga masagi maral yajakhiba miyoi singnasu makoina lauksiluba senfam sing adu yanakhiba matam adugi manungda sel lauksiluba miyoi sing aduda khusinakhigadaba nei makhata ba wakat laghandana bahonagada nei amaromda lamdam asigi miyamnasu asengba amadi achumba khangdana rims hospital da thabak hapige selfie yu haina lakliba geng khutpu asidagi lamna leinaba honabiyo rims ki makok thongba singnasu chatharagliba thawong asida masa kan thongnaba honabagi mahutta akanba binjeng changduna laukhatpam thokpa thabak laukhatkadaba nei hui ngauraga huibu thira I haiba pawro adusu ningsinggadabani amade kawroidabani haire Churachandpur da dengue positive case chamagani pan sukhre pawasi kangleipaki maira pause dagi laukhatchabane Manipur ki Churachandpur district ta chaliba sahi asigi January thadagi ngasi fauba dengue positive case masing asi chamagani pan sukhre dengue gi laina dagi sikhibagi report laitari haire dengue case leiba mafam singda district malaria department na dengue sandogliba kangdagi ngakthongnaba thabak thorang kaya paikhatuna checksin na honari haire atai khun singa punna tawba yaba amora kai leiba mafam singda sengdokpa kang asina marum kokpham oiba yaba mafam sing leihandana bo honaba leptri haire district asigi dengue positive oiba anaba singi manungda Rengkhai road Jenhanglam ka amade tuibonggi mafam singda kang sing asi tanthokpa amade hanaba fogging amadi atai section thorang sing laukhatuna kang na sikpadagi naba laina asi leitana bo honaba leptri haire saru paisin bigano pawasi kangla pau se dagi laukhatchavane laurok matamna yaurakpada lau mapu amadi lau yaibagi mechin sizinariba singna lambi amadi turel mapanda wana thajaba upal kayada saru kapsin biramba amadi manakta saru paisin biramba asi taubigano saru sing asi kanagumbana mai tharakpa matamda upal sing asi sigadawribane asumna laurok matam hek yaurakpaga club organization miyoi kayana wana honaduna thajariba upal kaya sahi khudingi hatpagi thawdok makhatana taubiganu haina People's for Nature gi maikaidagi phongdorokle Senapati gi mayangkhangda semgaliba IIT amadi multi-level parking khumang chawsinna semgat sagatpagi thabak paikhatle CM Biren pawasi kangleipaki maira pause dagi laukhatchabane Manipur gi Senapati district gi mayangkhangda sagaliba IIT amadi multi-level parking facility asina state sarkar na Manipur gi chingi lamdam singda chawkhat thawrang gi thabak paikhatna bohonabada ahenba midyeng thamle haibadu mayek sengna takle haina Chief Minister N. Birena social media da thagalakpa post amada haire social media da thagalakpa post amagi makhata na hairivade mayangkhangda sagalagliba IIT asida malemgi thakta mahi masing tamhanduna lamdam asigi naha singda khudong chaba piba ngamlaga nei masigi su mathakta state asida ihan hanbo oina multi facility parking asina state asigi infrastructure amade sathok chasinda khudong chaba pinabagi pandam su thamle laingak na paikhalagliba project anima khumang chawsinna semgat sagat pagi thabak changsil masina state laingangna Manipur gi chingi lamdam dasu mijeng thamduna chawkhat thawrangi thabak sing paikhatli haibadu mayek sengna takle amaromda ngarang Union Home Minister Amit Shah gi mapok numit ka mari lainana CM Biren na social media da thagalakpa post amada yaifa paujel piragle yaifa paujel asina makhata rivade laiwa kasigi amatta oibagi wakhalon amade Manipur da shanti oina thamna bohonabada Union Home Minister na thawai yauna honariba amade lawriba thodang sing asi thagatningai nei state asida thogliba irang asibu thamoi sengna Union Home Minister Amit Shah na yangsinna bahonariba sibusu Manipur miyamna thagatpam thoi haina su phongdorokle